Ngasigi video se mayam da karigum ta haijagene semba video ni aigi YouTube channel sida stock market ki matang da A level lagi horaga video ai semba hore anamba video di semdri video khara khatangai re ada karmaina YouTube video si yengi habe matang da ni video yengwa matam da sigi playlist sida sangaga yengbiyo habadi aina playlist sida ne mai gi video tangak sing do loina semaga thamabane ba habidi price action hai taragadi price action gi video series lo yawrani trading psychology hairagana trading psychology gi video series yawdoini zero da kai tutorial hai sina zero da se karmaina sinani habigi matang do sida yawdoini trade kamain tawni exit kamain tawni adagi intraday da trade kamain tawni delivery dana trade kamain tawni zero da yauriba zero da na wairiba trading view haiba platform do id adu ina sinai ko aduna haiba platform do karmaina use tawni habe matang da video series lakadoini hojiki di video ama khatani go yaurise trading psychology su video ahum khatani yaurise sigi video ahum su series naidri serial naide yengmada ko ngawi da laini bu ko hayeng wai serial naina mathang manau naina video thaglakhini duga price action की video सिदी serial line थागत पहावरबनी serial line थागत पहावरबनी सिदा 01 अहान बनी अनि सुबा अहुम सुबा मरी सुबा मंगा सुबा तरुक सुबा फक थागत खरबनी दुना मथन की video दना लातो से तरे सुबा लाकदोनी सुमाइना मयाम ने हेक येंगमा मतम द ज्ञान ताना मोंग द हाइतारे सोकान काला येंग दबिदा हौबदगी येंगबदा मथंग मनाव नाय येंग थरको मतम द ज्ञान ताना मोंग दाइना video si semgen khanba maramdi YouTube tagi paisa leitabnina leijadabnina trading tambada lupa lama khai ga launai ga hainai ko yamdrabda lupa lising 10 di sum lograni adusu leiragadi phai leitragadi tamning ba ado koina YouTube da thika na su YouTube da phangdi phange tawada wo phangi po sing sequence ayamana nai deba matat oibnina anobadi ko ngaw hai tare aduna aina hobodagi account hangbai video budi thagatri ko zero da karamaina paisa hapkani habadi hauraga ai video se sum thagat chagen khanbani free ni paisa logodaw leite sida YouTube sida free da loina aina thagat kena plan towa aduga hayengwai thagaka duiba video series sidi playlist atopada option ni matang lakpe ai fundamental analysis ki matang da lakpe ai aduga price action ji ju sigi price action ji da mayam pulop ki oiba concept ni aduga intraday level gi price action ju hai tare ko intraday tawge taragadi intraday level gi price action gi series sama su lakpe sumaina video khara thagat ke na ai file jari aduna mayam na video yengbiba matam da playlist ta sanga apam playlist khalaga serial na ina sum yengbiro mayam beginner oi taragadi tuga advanced level la ga na advanced ki sum thagalake hojiki oina di hana trading kha hairaba advanced level gi hai tare moi na di yengmada kanar roi maramdi aina hoji thaga ka duise beginner level gi hai tare trade kamain tawni adegi price action na haragana uptrend kaino downtrend kaino ade classical price action da head and shoulder gumba khara torokani aduga advanced lom da muksa ka de parenga si di tan sa si lo silage mata ano video ma purage